Russian military plane kaibada kunmapan sire. Crimea da Russian military gi AN-26 transport aircraft ama kaibada miyoi kunmapan sire haina Defense Ministry gi warol paladuna Russian news agency na phongdorakre. Ministry gi warol paladuna TASS news agency gi report na hai. Kumja lisingani kunmarida Russia na Ukraine dagi loksin kiba Black Sea manaki peninsula amada plane kaibagi thawdok adu thokibani. Thawdok adu da laikhidriba singi manungda passenger kunumdoi amasung crew member taruk yauki. Moscow gi matamda ngarang nungtil pung ahum tabada plane adu mafam khangdana mangki. Rescue team amana plane adu gi khongul libada Crimea gi mafam amada kaidunu leiramba thengnaki. Miyoi kaya plane adu da punna tongkibagi haiba Defense Ministry gi maikei dagi phongdorokpa leitri. Matau karamna aircraft adu kaikibano haiba haujingmaki oina ministry gi maikei dagi phongdoroktragasu technical gi oiba asoibana maram oiraga plane kaikibo oiramba yai haina thajanari. Kumja lising amaga chamapan humfugi loisilakpa saruktagi sizinadunu lakiba AL-26 aircraft na mi amasung pochai hondok honjin tawbagi thabakta sizinadunu lakibani.